KUKI yauna sip yankhainin thoina sa obyo khadaba awareness pangthokre DFO Sandel na sinduna Sandel gi panchayat leiba Maha area sip association gi community hall da Manipur da saong kan bahai bahiramda nomagi oiba awareness program ama tongan ba village sip yankhainin thoina saru gyaduna pangthokre haukiba sahi lising ani kulumdoi dagi khajik thamna leiraba KUKI gi sip sing yauna village sip yankhainin thoina saru gyaduna pangthokhiba awareness program aduda Dr. N Munal Maitai DFO Sandel MACA gi chairman angam jasa range officer Sapikarong Dusel Rebel range officer Chandel K Pawan Kumar amadi WL Robertson secretary Analon Sip Association na dais fangke program asiga marilene na Dr. N Munal na haikibada malem da beer makhl nipan phangbagi matungda Manipur da makhl ahum haibadi Himalayan black bear slot bear amadi Malayan sun bear phangi Manipur da Himalayan or Asiatic black bear na khwaidagi marangkai na fangi hyriba sa o makhl sing asi matam kum amada marangkai na fanglabasu ngasidi umang kokthokpa lepa laitana makoi buchinjaki mawungi amadi masigi damakta hatpi badagi atangba schedule 1 animal ama oiraklei Sawam budungsi haitana hatpi batarabade nomade aikhogi iraktagi mangkhiduna faklangda DGP na Moreh gi pibam hakthengana yengsinkhre irang sogalaba Tamelong district ki Moreh da Sandel da awareness singana hakthengana satuna aduda oiba law and order gi pibam yengsinkhre Manipur da sawdoki badana lamdam asina ngarang tengnopal amasudam Thawban district satuna district ani asigi oiba law and order gi pibam yengsinkibaga loinana security force ki mokok thongba official singaw naduna warisana ke DGP na Moreh da satuna Moreh police station da satuna Moreh police station ge personnel commando personnel singaw na duna warisana ke amadi makoi bu thauna handana ba puring thawgat ke mahakna CSO singi mi singa su una ke Tengnopan police station da zu personnel amadi staff sing yauna Assam Rifles ke makok thongba singa su na duna law and order nga kuna thamba draki mayok ta thabak paikhatpa amasung border ningthina ngak sena bakhangan ke Thawban district satuna district police ke makok thongba official singaw na duna miyam amasung lanthum ngak senba amasung law and order ngak pagi thabak sing yengchin ke DGP gi khongsat aduda security force singi marakta cooperation pinaduna thabak tawna basu makok thongba official singda paktak pi ke Gwaltabi gi thodok paumi singna August kunmari da wakat khongjang jangsingadore Gwaltabi thodok ke asumba wild fangnaba paumi singna khongjang jangsinggani haukiba me lisingani kunmanga gi tangkunda ukrul da pangthokpa mangarak suba siroleli festival gi hokdokpa gi thoramda pauloba chaluba paumi singi teamda Central Force na Gwaltabi gi mapam kharada paumi singa tongba Manipur State Road Transport ke wasta iriba Manipur State Road Transport haina thariba wahai sing muthatlu haibaga loinana paumi singna mathok tawba chatpada apanba kaya thokan khiba thodok adugi achumba wild pu haiduna paumi singna ngasi phawba leptana khongjang chathari haina All Manipur Working Journalists Union amzugi General Secretary Khwairakpam Nawbana khuyek pidon thagalakpa cherol amada phongdoraklei cherol aduna makha taraduna hai Thokiba thodok adugi matangda thigatnaba Manipur lenga ke chief secretary na tha asigi tangkun mathoi da miyoi anina saba inquiry committee ama semna thigat khanke inquiry committee ge report su mai leinaba authority da submit tawkre laibak thibadi thodok aduga mai leinana Manipur lenga na kari karamba action lokhat khrabage haibadudi lenga miyam da hojik phawba khangan ba leitre paumi singi achumba wild fangdre amzu amadi EGM na Manipur gi governor da cherol ama thabaga loinana hakthengana unaduna asumba wild pu haina taksin kiba laikre adubu hojik phawba lengang na karigumba thabak amata lokhatpadi udre Manipur gi paumi singa taliba demand sing fangana ba paumi singa lagliba tang kunmari nomaizing August lisingani kunmanga gi ayupung 13 tabada kaisampa lemazam laikai gi community hall da wakal khongjang ama chachagani Numit asida lamdam asigi paumi sing amade leibak miyam gi aifanaba matam supada honariba CSO singna khongjang asida sogal piduna sarugyabina ba haijare numit asida leibak miyam na piramba wakhalon adu loksinjaraga amzu amadi EGM na makhata ba firep lawgani haina chucherol asina makhatarakle Masa hatpa mama FBI na fabangamkre
Sumnagi chahi taruk lom khakta ngairiba hekpoksaba Macha hatpa Indiana nupi ama America gi Investigation Agency FBI na faba ngamkhre hairi Cindy Rodriguez Singha Kobi America gi Texas da leibi nupi asina haukiba chahi lising ani kulhumdoi gi mas kunda mahakna poksabi chahi taruk khakta ngairiba Macha hatkre haibigi paula kibani madugi matungda FBI na tikat pa haurakpada angang adu lising ani kunithoi dagi uba phanglakkhidabani haiba khangmangamlakkibani lising ani kulhumdoi gi mas kulhumdoida Cindy Rodriguez ki mapuroiba amadi angang aduga India da hankre hairabasu plane aduda angang adu yauromkhidabani hairi angang samga tarani thoi yauna punna taniga humputara matoi Gaza da sikre Hamas amadi Jurenga Gaza da chahi aniromgi maya da sungaduna lagliba lana sina maram oiraga sana thakna basinjak phangdabadagi ngasi phawgi manungda angang samga tarani thoi yauna punna taniga humputara matoi rom sikre hairi report asigi matungina lana sida Israel gilan mina hatkhiba Palestinian gi apunba masing lising humpuni thoi ga chamaga marfutara ni thoi sukre aduga asok apan nangkiba migi masingna punna lak amaga lising yankhai tere ka chamaga tara mari rom henkre haina paw asina makhatari President Rule Lengakna Lanjilakpasingda pikiba thajaba lalonbina sari wasakpaga pangkhak oire security matik chana thamdriba phawba yumda hongjin khiroi khunja singh State asida sahi asigi February 10 dagi Presidential Rules laiduna laklabaso Manipur da thokliba irang asida lanjinariba Tairen Pokpi gi inmates singda pikiba thajaba lalonbina sari wasakpaga pangkhak oire Tairen Pokpi gi chingtabagi jumthong Humpu matoi lebagi manungda supnatagi yumthong mari khakta mau hongjinaba hauputa ngairi Sahi anirom helaba irang asida lanjenaruraba inmates singi mayum makai mai chakhidaba amadi atek akai yaukidaba singi oina haukhiba July fawbagi manungda ahanba phase ki oina masa masagi yumda hongjin hangani haina lengakna thajaba pikiba leikrabani Imphal West District ki manungsan ba Tairen Pokpi chingtabagi khunja sing lanjenaduna relief camp ta leiriba sing Imphal West ki DC na July kun mathoida masa makla kuna phibam yengsinba leikre loinena khunja sing aduda ahanba phase ki oina masa masagi yumda hongjin hanabasu thajaba piramkhibani adubu khulna sigi yumthong humphuma thoi lebagi manungda supnatagi yumthong mari khakta ma hongjili Sahi anirom helaba Manipur gi irang asina maram oiraga Tairen Pokpi gi khunja sing relief camp ta sangjafam laguna leiriba inmates singi maikai security matik sana thamdriba phawba masa masagi yumda hanjiloi haina phongdorakli hirama sigi matangda lengakna masa masagi mayumda Hongjinaba ayaba pikrabasu ngasi phawba hongjindana leiriba inmate ningthojam naubina pausi asida hai lenga ki makaidagi isa isagi yumda hongjinaba haiduna thorang kya pakhali adubu aikoina hongjingadoriba mafam asi KUKI singa yamna naknaba mafam ama oibana security matiksana thamdriba phawba aikoigi yumda hongjinba ngamkhiroi karigumba hojik oiriba phibam asida hongjinba tarabade misam aikoina security singakpagi phibam amada lakle Tasengbadi security force singna miyamgi punsi amadi lanthum sing asinga kadawbani mahakna makhatana hai August 15 dagi kul asida yumthong mari hongjiliba si mafam asida ngak seliba Central Reserve Police Force CRPF ki camp manakta leiba yum singni khunja singgi apambadi KUKI amadi maitai phurup ki lona bangang khoi gi paringda Central Security Force sing matik sana thambiu haibani adubu aikoi gi leiriba yum sing asigi makhada Central Security Force ki camp sing asilei Masida ayuk nungthingi oinadi karisumi paiba akiba pokte numidangi matamda narol da changsillaktuna thokhaningdaba thodok thoklabadi kanana tekchak pugani hojik phawbugi oina isa isagi yumsing ayamba semjin chajinbadi haure adum oinamak numidangi matamda yumda yarektuna leibududi ngamkhiroi khunja singna pamliba security matik chana pibinaba haijariba asini hyriba simari leinaba authority amadi lengakna lumna lobiduna mijeng jangbiu yum kai mai chakhidaba amadi atek akai thokidaba singi lengakna compensation oina piriba senpam asi puna lupa lising humputra mangani adubu chahi ani rom hena changba yadana leibana yum puna maknong khangsainare masida phibam phatraba singi oina lokhatpa yadre lengakna piriba senpam asina yum semjin ba matamda konadabagi phibam da lakle semjin luba matamda anouba yum ama sabaga chapmanai hojik hongjindana leiriba yum asi ayuk nungthil naidana yumda buchanglabadi khanuna sem saduna leiri haina makhatari amaromda tha asigi tara mangada mayumda hongjin khraba khunjaning thojam samureina pausi asida hai
ꯌꯨꯝꯗ ꯍꯣꯡꯖꯤꯜꯂꯦ ꯍꯥꯏꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯨ ꯑꯩꯈꯣꯏꯒꯤꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯃꯊꯛꯇ ꯉꯥꯛ ꯁꯦꯟꯕꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒ ꯂꯣꯟꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯅꯥꯔꯣꯟꯗ ꯀꯨꯝꯊꯔꯛꯂꯒ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯟꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯄ꯭ꯔꯦꯁꯔ ꯔꯨꯜ ꯂꯩꯉꯥꯛꯅ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ ꯍꯟꯗꯛꯇꯁꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯐꯝꯅ ꯑꯣꯒꯁ 13ꯗ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 65,000 ꯀꯥꯏꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗꯒꯤ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯃꯤꯍꯨꯠ ꯑꯣꯏꯅ ꯆꯠꯈꯤꯕ MP ꯁꯤꯡꯅꯁꯨ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯒꯤ ꯑꯣꯏꯅ ꯁ꯭ꯄꯤꯁꯦꯜ ꯄꯦꯀꯦꯖ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯂꯅꯥꯏ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯍꯥꯡꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥ ꯇꯔꯨꯛ MSFꯅ ꯐꯥꯒꯠꯈ꯭ꯔꯦ ꯂꯅꯥꯏ ꯑꯣꯏꯅ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯍꯥꯡꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯆꯠꯊꯔꯝꯕ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥ ꯇꯔꯨꯛ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯅ ꯗ꯭ꯔꯥꯏꯚ ꯆꯠꯊꯗꯨꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯧꯈꯤꯕ ꯖꯨꯂꯥꯏ 13ꯗ MSFꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯇ ꯑꯣꯖꯥꯁꯤꯡꯅ ꯂꯅꯥꯏ ꯑꯣꯏꯅ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯍꯥꯡꯕ ꯑꯃꯗꯤ ꯌꯨꯝꯗ ꯀꯣꯆꯤꯡ ꯇꯧꯕꯁꯤꯡ ꯑꯁꯤ ꯇꯣꯛꯄꯤꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯜꯂꯒꯅꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ MSFꯀꯤ ꯊꯧꯃꯤꯁꯤꯡꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯥꯏꯀꯩꯗ ꯂꯩꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ 3 ꯑꯃꯗꯤ ꯀꯣꯡꯕ ꯂꯥꯏꯁꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗ ꯍꯥꯡꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥ ꯇꯔꯨꯛ ꯂꯅꯥꯏ ꯑꯣꯏꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯆꯠꯊꯔꯝꯕꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯁꯉꯥꯏ ꯇꯨꯔꯦꯟꯗꯒꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯣꯖꯥ 5 ꯂꯅꯥꯏ ꯑꯣꯏꯅ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯂꯝꯕꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗꯤ ꯖꯣꯅꯣꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯀꯦꯃꯦꯁꯇ꯭ꯔꯤꯒꯤ ꯂꯦꯛꯆꯔ ꯑꯣꯏꯕ ꯑꯣꯖꯥ ꯁꯨꯔꯦꯁ ꯃꯦꯊ꯭ꯁꯀꯤ ꯂꯦꯛꯆꯔ संजीत इबुतोन सना हायर सेकेंडरी स्कूल के मैथ्स की लेक्चर ओइबा ओजा ब्रोजेन सीसी हायर सेकेंडरी स्कूल की फिजिक्स के लेक्चर ओजा विजय इंग्लिश के लेक्चर ओजा इंजुका अमदी ओरिएंटल कॉलेज दा असिस्टेंट प्रोफेसर ओइबा ओजा नोंथोंबम सुरजित हाइरिबा मियोय सिंग असिना नियम की वांगमदा लनाय ओइना कोचिंग सेंटर सिंगदा महरोय सिंगे लारिक ताकुना सेंदा लंबी चथरमबदगी MSF की थौमी सिंगना फगत पंगमखिबने हाइरिबा ओजा सिंग असि MSF की थौमी सिंगना कोचिंग सेंटर सिंगदा चतुना यंगथिलुबा मतमदा कोचिंग सेंटर सिंग अदुदा लैरमखिदे अदुमकपु कोचिंग सेंटर सिंग अदुगे रजिस्टर फगतुना यंगलुबा मतमदा मखोयगी ममिंग सिंग अदु यावरमबा थेंगनखिबने हिरामा सिगी मतंगदा MSF की प्रेसिडेंट रोशन फोंदोखिबदा लेगा के स्कूल अमदी कॉलेज की ओजा सिंग तोंगाना बिजनेस की मओंगदा मयुमदा नत्रगा प्राइवेट कोचिंग सेंटर सिंगदा सेंदा लंबी चथरिबा सिंग असि लेगाकना अदुम येंगदुना लेरगद्रा मसिगुंबा थौग असि मियामगे अमदी महेरोय खुनाइदा सिंगनाबा ओइबा मरमना MSF ना येंगसिनबा हौखिबनी लेगाकि ओजा सिंगना लनाय ओइना बिजनेस तौरिबा असि सर्विस रूल 1964 दा यावरिबा प्रोविजन मयाम असि फोंग सिंगनाबनी मसिगुंबा थौग असिना मरम ओइरागा लेगाकि महिलोइसंग कया अमा सिथरकपगी अचौबा मसाक अमा ओइरे लोइनना ओजा सिंग असिना चथरकलिबा थौग असि बोर्ड के अमदी काउंसिल के एग्जाम लाको मतमदा क्वेश्चन सेटर सिंगा पुनप चमिनरगा माइरोय सिंगदा क्वेश्चन क्या पिसिंदुना अचौबा एजुकेशन की लमदा बिजनेस अमा चथरब्रा हाइबगी अचौबा चिन्नबा अमसु लैरे मरम अदुना लेगाकि ओजा सिंगना लनाय ओइना सेंदा लंबी चथरमलिबा ओजा सिंग असिगे मथक्ता लेगाकि माइकैदगी अथुबा मतमदा एक्शन लौखटकदबनी करिगुंबा लौखलक्तबा ताराबदी MSF ना मणिपुर मियामगा लोइनना अकनबा खोंजंग क्या चंगसिलगनी हाइना सुफोंदोखे एफिडेविट अमखंगना इलिगल इमिग्रेंट सिंगबु येलौमी ओलहनबा यारब्रा हाइबगी वाहंग थोलकले लेबाग असिदा लैरिबा मियोय खुदिंगमक इचम चंबा एफिडेविट अमगी मतेंगना ममिंग मथा लेफम पोकपगी तारिख अमसुंग लाइनिंगना सिंगबा होंगदोक होंगजिन तौबा याहनबगी खुदोंगचाबा पिरि कांगलोन चुमना अमसुंग लोना याबा मोंगदा कनागुंबा अमगी मिंग नत्रगा पोकपगी तारिख अमसुंग लाइफमना सिंगबा सिंग एजुकेशन सर्टिफिकेट ता लाना यावखिबदगी संदोक साजिन तौबदा होंगदोकपा अकाइबा लैते अदुबु हिरामसिगी मतंगदा कनागुंबा मियोय खरना खुदोंगचाबा लौरगा मसागे मिंग लाइफम पोकपगी तारिख अमसुंग लाइनिंगना सिंगबा होंगदोक होंगजिन तौबगी थौंग चथरब्रा हाइबगी मतंगदा माइकै क्यादगी चिंगनबा वाफमसिंग फोंदोरकले हंदकदसु सोशल मीडिया दा वायरल ओइरखिबा पोस्ट अमगी मतुंग इना उत्तर प्रदेश के मुगलपुरदा लेबा अमिल अली चही यांखै कौबा मियोय अमना एफिडेविट अमदा मसागी लाइनिंग मुस्लिम ओइरमबदगी हिंदू ओनखिबगी वाफम अमा मिपुम खुदिमंगना खंगनरे
Affidavit adugi matungina miyoy adugi maming Amir Ali kaurambadagi Amit Mahesbarik haina onthokhibaga loinana masagi lainingsu Muslim oirambadagi Hindu ole matau asumna atopa miyoy kyasu masagi ming leifam lining amade pokpagi tarik na singba hongdok hongjing toramloi hainingai leite haina maikai kyadagi phongdorakli Atopa wafam amana Nepali nupa amada mamong nupi thazaraga nupa adu ningthogjam sagai olan kivage video footage ama social media da handakta viral oirakpa miyamna thengnake Imphal East district ke Hautal da nupi ama laikhidraba macha nupa na lauba mamong nupi bu Manis Pradhan kauba Nepali macha amada mayum palhalaga Nepali adugi yumnak ningthogjam olhal lamba thengnakibani nupa adugi maming Manis Pradhan kaurambadagi ningthogjam Manis haina affidavit admagi kuthangda onthok lamba thengnake hiramasigi matangda sana konungi ultra sanglen na arambai tengol ga loinana mafam aduda chatuna yengsin khibaga loinana ningthogjam sagai ole hyriba Manis Pradhan haiba miyoy adu maitai lining chatpa yaroi amasung maitai lining ga mari leinaba thabak thoram sing makhatana chatha yaroi haina atingba thamki haire Social media da viral oirakliba thaudok asi nataba Manipur gi atai atopa mafam singdasu kanglon kaina changlakpa mitopna affidavit amagi kuthangda maming matha amadi lining na singba onthok osin tawraga yelhomi olal lamoi hainingai leite haiba wafam maikai kyadagi thamlakle Hiramasigi matangda mari leinaba authority na akhanaba mijeng changkuna affidavit lawba amasung pibagi thawongda ningthina yengchin batangai fadabagi tanpam lakle haina miyoi kyana mot pinarakle Manipurda hojik tongan ba lebak singdagi changlakpa mitopna masing hengalakpaga loinana yelhomi sing minority tabagi phibamda lakpa maramna oirakli ba thawong asi authority singna taraina lawpham thokte haiba wafam subaikai kyadagi phongdorakle UNC na August 16 ta MHA gi official singa wari sanaragani Ministry of Home Affairs ke makedigi hauzi Indo Myanmar border gi maruina naga singa tariba jaga singna border fencing khabagi thabak lekodabani amasung free movement regime suspend tawkhibagi revoke tawgadabani haina UNC na changsilakhi ba khongjang gi matung ina tha asigi 16 ta Ministry of Home Affairs ke official singa wari sanaragani haire pau asina makhata na hairibade wari sanagadori ba siga marilina UNC gi President NZ Lohorna lead tauba UNC gi Working Committee Ansam amasung Naga Women Union gi miyoi tara mathoina saba delegate amana sarugya gadori Warisana badu da UNC gi delegation asigi maikaidagi Naga area singda border fencing khabagi thabak chathaba asida Myanmar amasung India anigi lamkhaida khundariba Naga singi socio economy amasu culture yauna hiram kayada chauna akaiba thokhalei maram maduna Naga singi sentimental sokhal le haibagi wafam kaya pukhalakuna hanagum free movement regime makhata na chachanaba amasung border fencing khaba lepnaba taksin gadori loinana mifam asida National Security gi matangda su khanaragani hairi KUKI singna yellow phurup kharabu all KUKI gi mingthol pisinduna aranba puwari semnaba honari Federation of Haomi Malem gi miyam da lamdam asigi yellow missing masak takuna thamnaba Federation of Haomi na miyam gi matenga loinana sawom bungkabui khunjau da sariba yellow mi yak salaisa singi indigenous pillar lakriba October chachet tarukta miyam da khusinaragani haina Federation of Haomi gi president sapam sajadumni na phongdorakli Loinana KUKI singna lamdam asigi yellow phurup kharabu all KUKI gi mingthol pisinduna makhoi gi kanglupta chingsinna bahona baga loinana aranba puwari semna bahona ri haina mara sekre Imphal ka bo lekai da leiba lobasigi mayai loisangda pangthokpa paumi singa unaba amada sapam chaja dumni na hai miramdagi sangsilakpa KUKI foreigner singna mising yang phalaktuna lamdam asida makhoi gi maram ama semnaba matam kyagi mamangdagi aron balalong kaya chathaduna lakli Lamdam asigi yellow mi yak salai leiba phurup kayabu KUKI kanglupta chinsinduna aranba puwari kaya amasu sengbalakle masida natana KUKI kanglupki ming hatpa pillar singda yak salai leiba lamdam asigi yellow mi phurup oiriba aimol anal siru sothe koirau thangal koireng kom lamkang maring moyon monsang amadi purumbu hapsinduna pillar yungle Paliba yellow phurup singna makhoi KUKI kanglup natte sengdokpa laikre KUKI singna fana holaduna su madumai pakloi mahangna makha taraduna yek salai sa oiriba phurup sing asi kumjali singani kulumdoi gi me ahum dagi tholakhiba irang asida makhoi sing asi victim oina ba KUKI na aronba thoksil jathare masi Federation of Haomi na yamna mangjongna ubadagi Manipur gi sing amadi tampaki mafam kayada kumjali sing ani ga tara mapandagi hauna aikhoi gi ipa isa I mari masak khangmina naba know your identity haiba team da
ꯃꯤꯐꯝ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯃꯛꯅ ꯀꯨꯀꯤꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯛꯈꯤ ꯂꯥꯟ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯍꯧꯔꯛꯃꯤꯁꯤꯡ ꯃꯁꯛ ꯈꯪꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯋꯥ ꯑꯅꯥ ꯈꯪꯃꯤꯟꯅꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕ ꯍꯧꯔꯛꯃꯤ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯝꯅꯕ ꯌꯨꯝꯄꯤ ꯑꯁꯤ ꯌꯨꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯈꯤ ꯌꯦꯜꯍꯧꯃꯤ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯂꯤ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯂꯥꯛꯐꯝ ꯂꯩꯇꯕ ꯆꯪꯐꯝ ꯂꯩꯇꯕ ꯑꯃꯗꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯐꯨꯔꯨꯞ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯇ ꯆꯪꯂꯛꯈꯤꯕ ꯐꯨꯔꯨꯞꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯂꯝꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯃꯁꯥꯒꯤ ꯃꯔꯝ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯂꯝꯗ ꯆꯍꯤ ꯌꯥꯝꯅ ꯂꯩꯔꯦ ഹായ്ꯗꯨꯅ ꯆꯪꯂꯛꯂꯤꯕ ꯂꯝꯗꯨꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯗꯤ ꯌꯥꯔꯣꯏ ꯀꯨꯝꯖꯥ 1974ꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯍꯛ ꯀꯜꯆꯔ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯖꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯒꯁꯠ 9 ꯑꯁꯤ International Day of Indigenous People 하이나 पालन तौनरी लमदम असिगी येलौमीसिंग हाइरगा फुरुप 15 Federation of Haomi लौखले हाइरिबा फुरुपसिंग असि मणिपुर नतना लाखफम अमदि चटफम लैतबा अमदि मसागी येक्सलाइ लैजबा फुरुपसिंग ngakतनी लोइना लाखलिबा अक्टोबर 3 की अंगनबा अयुक्तगी थौरम हौगुना हौरकमी फुरुप 15 की लुसिंगबासिंग अमदि अथोइबा मिथुंगलेनसिंगना सरुक यादुना यूपी असि मियामदा खुसिनरगनी यूपी असि मपुंग फाना युंगनबा होनरकपदा अवाट अपा कया मेनसिनबा मतेंग पांगलखिबा खुदिमपुसु इकाय खुमनबा उलकले